फ्रेश अप तौ लेरिङाꯏꯗ दुकान ꯊꯣꯡ ꯂꯣꯟꯈꯤꯗꯧꯔꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯤ ꯄꯣꯠ ꯈꯔ ꯂꯩꯍꯧꯒꯦ ꯆꯥꯅ ꯊꯛꯅꯕ ꯀꯩꯝ ꯂꯩꯇꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯊꯣꯡꯗꯦ ꯑꯩ ꯁꯤ ꯗꯨꯀꯥꯟꯁꯦ ꯂꯩꯗꯣꯏꯅꯦꯕ ꯑꯩ ꯕꯜꯀꯅꯤꯗꯒꯤ ꯗꯨꯀꯥꯟ ꯂꯣꯏ ꯎꯕꯅꯦ ꯑꯗꯨꯅ ꯇꯨꯝꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯈꯣꯟꯗꯩ ꯀꯩꯗꯩ ꯀꯥꯏ ꯉꯥꯡ ꯑꯗꯣ ꯂꯝꯕꯤꯁꯦ ꯂꯋꯥꯏꯅꯦ ꯂꯋꯥꯏ 이루자서 뽕 아마무 이루자오래니까 그리고 마이주 가지고 게임 때문에 뭐 후망세 영원해 랩랩는 후망세 껴 펜지 후미니까 펜지도 후미니 펜에 사부 후면 레바 마카 팀을 봐 그렇게 리딩 잡네 너무 반복거든요 깜깜 컨데 오이브 그냥 펜지나고 이게 펜이 좀 차트 먹네 ꯊꯕꯛ ꯋꯥꯏ ꯇꯩꯅꯕ ꯂꯩꯔꯨꯕ ꯇꯧꯅꯦ ꯉꯟꯗ ꯅꯣꯟꯗ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯔꯦꯕ ꯉꯁꯥꯏꯗꯤ ꯃꯈꯣꯟ ꯀ꯭ꯔꯦꯡ ꯍꯥꯏꯔꯒ ꯃꯈꯣꯟ ꯊꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯁꯤꯗ ꯏꯇꯣꯟ ꯂꯩꯕꯅꯤꯅ sometimes ꯀꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯌꯥꯝ ꯃꯨꯊꯠꯂꯦ ꯑꯩꯒꯤ ꯃꯤ ꯊꯥꯖꯗꯕ ꯆꯥꯡ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗꯅ ꯂꯩꯔꯤꯁꯦ ꯊꯣꯡꯗꯨ ꯂꯣꯜꯂꯝꯃꯦ ꯃꯤ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯊꯥꯖꯗꯦ ꯏꯃꯥꯟꯅꯕꯤ ꯊꯥꯖꯗ꯭ꯔꯀꯥꯟꯁꯤꯗ 이사복 타져들어가는데 이거네 수아지 캐메라로 텔레한 텔레한다면 해보고 시다 이 첫번 시제 이바가노 비자가는 공각 이 첫번 이 분치죠 신나 투데리 되노 슬퍼가 마 이제 야우지 동게다 나오는데 이제 뭐 반터는 참라 폰 타갔던 건 까이서는 싫어해 그냥 뭔지 레바 이 쾅염 나래바 타박 좀 레빠가 타박도 레빠가 또 타박이나 근데 많이 스티커 왜 수고 써야 되나 퀄리티 파버 컨데 다 많이 쓰는 야로 mấy cái mất thế mà nó không có cái gì xin đâu mỗi mỗi những cái này không có đấy xin nó xin đồng nhau cái bài này cái này cái trong này đấy nó cho nó cần thì nó tôi vừa mấy chúng mất thế hả mấy chú lão rồi transformer có khai cái này bảo đi mấy cái gì balcony जो खड़ा चौड़ đi phải तो पिक पैसे दा anh mà thả sạm mình rồi mà tôi nó không mấy जो mà chạm tăng thả thì ra đây siêu phi ju nâng được với sợ lóc lâu đi nên phi ju có chúng ta sai candle mà chạm tăng thả này em yung balcony silo này xin thùng một thứ anh chị mattress mà chạm lại chị thả cái mua đó tum bây giờ bây giờ này em sai ju không muốn nói silo sai em luôn tumba yadabigi dum nongankre aduga duty dum chale tumdabida sidabu thabak he khalapaga yemune mai amuk la amdre adai candle thalaga hojik mai ga se humang oro tage siro re heba sidabu kada di video nam doino heba matam je ngoba siro re sabda sakam to udre ngasi di t-shirt ni ko legi se saye Ôi mau anh đi rumah sekarang candle macam thane lagi mapan dah cakap macam thai cakap itu pemaga udah musik agak set le lagi kali pemang pam na oro tadi ay hujung saya thaba khala baga adum ayam matam dah room se white dum tek phoi ba sa ban na idi sleeper tong ba hina de room da aduga sleeper tong ba ko ba idi floor do dum ing hal li na ai gi room se nu sani ye ba room koi ba duki floor do manil ka ma tam da sa ba ka khale ba du na dum ayam ma tam da floor se ing da ba na dum white dum ani ra humra dum tai ye ba mam dai ne de gi khay khalak ba ga aduga marak ta ga dum tai ye ba do white dai ko rani aduga matam bila ge Lagi yang pick apa bulan semua. Hojikse ai wai ke table loi re adu isa de khar inghan gi ge aduga khar inghan laga iru je thoga video makha tarage sira kula khare hata inghan gi ge
ꯃꯩꯒ ꯊꯥꯟꯗꯦ ꯃꯩ ꯊꯥꯜꯂꯗꯤ ꯁꯥꯒꯠꯄ ꯍꯦꯜꯂꯦꯕꯀꯣ ꯔꯨꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯂꯩꯅꯗꯕꯒꯤ ꯅꯨꯡꯁꯥꯅꯒ ꯌꯩꯕ ꯔꯨꯝ ꯀꯥꯗꯣ ꯑꯣꯏꯕꯒꯤꯀꯣ ꯕꯤꯜꯗꯤꯡꯗꯣ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯌꯥꯝ ꯐꯨꯟꯖꯤꯜꯂꯒ ꯁꯥꯕꯗꯣ ꯑꯗꯨꯗꯨꯅ ꯔꯨꯝꯁꯦ ꯈꯔ ꯏꯪꯍꯜꯂꯒ ꯐꯦꯟꯁꯦ ꯊꯥꯔꯤꯅꯦ ꯈꯔ ꯏꯪꯍꯜꯂꯒ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯈꯔ ꯏꯪꯊꯔꯀꯥꯟꯗꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯈꯤꯕꯀꯣ ꯊꯣꯡꯅꯥꯎꯁꯨ ꯂꯣꯏ ꯍꯥꯡꯇꯣꯏꯅꯦ ꯕꯦꯜꯀꯅꯤꯗꯩ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯈꯔ ꯁꯨꯝ ꯅꯨꯡꯁꯤꯠ ꯐꯥꯎꯍꯜꯂꯒ ꯀꯥꯁꯦ ꯂꯣꯏ ꯏꯪꯍꯜꯂꯤꯅꯦ ꯉꯁꯥꯏꯗꯤ ꯂꯣꯏ ꯂꯣꯟꯁꯤꯜꯂꯣꯏ ꯐꯨꯟꯖꯜꯂꯤꯗꯅꯀꯣ ꯑꯗꯨꯒꯤ ꯉꯁꯤꯅ ꯁꯦꯀꯦꯟ ꯗꯦꯅꯦ ꯉꯔꯥꯡ ꯃꯈꯥ ꯇꯥ ꯉꯝꯗ꯭ꯔꯦ ꯑꯩꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯤ ꯍꯥꯏꯔꯒ ꯃꯩ ꯃꯨꯠꯊꯠꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯍꯧꯒꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯋꯥꯅ ꯍꯜꯂꯛꯑꯕꯅꯦ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥ ꯉꯝꯗ꯭ꯔꯦ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯃꯈꯣꯟꯁꯦ ꯐꯦꯟ ꯊꯥꯕ ꯀꯩꯀꯩ ꯑꯗꯒꯤ ꯀꯨꯂꯔꯒꯤ ꯃꯈꯣꯟꯁꯤꯅ ꯇꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯃꯄꯥꯟꯗ ꯂꯩꯕ ꯃꯈꯣꯟ ꯌꯥꯝ ꯃꯥꯟꯕꯅꯦꯕꯀꯣ ꯁꯣꯔꯣꯛꯀꯤ ꯃꯈꯣꯟ ꯃꯥꯟꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯁꯥꯏꯌꯦ ꯃꯃꯥꯡꯗ ꯀꯃꯦꯟ ꯑꯃ ꯊꯦꯡꯅꯩꯌꯦ ꯅꯪꯁꯦ ꯐꯨꯔꯤꯠꯁꯦ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯗꯨꯝ ꯂꯤꯠꯂꯦ ꯍꯥꯏꯌꯦ ꯁꯥꯕꯩꯅꯦꯕ ꯏꯁꯥ ꯅꯞꯅꯞ ꯂꯥꯎꯕ ꯃꯇꯝꯗ ꯀꯅꯥꯅ ꯐꯤ ꯊꯣꯟꯅꯤꯡꯗꯣꯏꯅꯣꯅꯦ ꯑꯗꯨꯕꯨ ꯊꯣꯟꯕ ꯌꯥꯗꯕꯒꯤ ꯊꯣꯜꯂꯤꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣ ꯂꯤꯠꯂꯤꯁꯤꯀꯣ ꯇꯦꯡꯀꯣꯠ ꯂꯤꯠꯂꯤꯁꯦ ꯁꯤꯁꯨ ꯐꯨꯔꯤꯠ ꯃꯈꯜ ꯑꯃꯅꯤ ꯂꯤꯠꯄ ꯌꯥꯔꯦꯅ ꯁꯥꯔꯛꯄ ꯐꯤꯔꯣꯜꯅꯤ ꯁꯥꯃꯟ ꯂꯤꯠꯅꯕ ꯍꯥꯏꯗꯅ ꯑꯗꯨꯅꯦ ꯋꯥꯏꯑꯦ ꯀꯩꯅꯣ ꯑꯩꯁꯦ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯍꯩꯇꯦꯕ ꯌꯥꯝ ꯇꯟꯒꯜꯂꯦꯕꯀꯣ my bag was a mess ꯐꯤꯔꯣꯜ ꯂꯧꯁꯜꯂꯨꯔꯒ ꯊꯨꯞꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯦ ꯊꯨꯞꯇꯣꯏꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯤꯔꯣꯜ ꯀꯩꯅꯣ ꯇꯧꯕ ꯍꯜꯂꯛꯄ ꯋꯥꯕꯒꯤ ꯏꯁꯥ ꯈꯤꯇꯪ ꯏꯪꯊꯈꯤꯖꯅꯣꯅ ꯑꯩꯁꯦ ꯉꯥꯛꯇꯪ ꯐꯝꯕꯅꯦꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯗꯕꯅꯦꯕ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯒꯗꯕꯅꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯅꯦꯛꯁ ꯍꯥꯞꯀꯅꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯒꯗꯕ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯊꯥꯒꯠꯂꯒ ꯁꯤꯁꯤꯅ ネクストꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯃꯥꯏꯁꯦ ꯍꯧꯖꯤꯛ ꯃꯥꯏ ꯇꯥꯊꯣꯛꯑꯒ ꯍꯧꯖꯤꯛꯁꯦ ꯀ꯭ꯔꯤꯝꯁꯨ ꯃꯥꯏꯁꯦ ꯇꯥꯊꯣꯛꯑꯒ ꯀ꯭ꯔꯤꯝ ꯑꯝꯇ ꯇꯩꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ ꯃꯥꯏꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯨ ꯐꯨꯔꯤ ꯃꯆꯥ ꯃꯆꯥ ꯊꯨꯡꯁꯦ ꯑꯗꯨꯒꯤꯅꯦ ꯃꯆꯥ ꯐꯨꯔꯤ ꯊꯨꯡꯒꯠꯂꯦ ꯅꯨꯡꯁꯥꯗ ꯊꯣꯛꯑꯒ ꯑꯩꯁꯦ ꯁꯟꯁꯀ꯭ꯔꯤꯟ ꯇꯩꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯃꯦꯀꯞ ꯀꯌꯥ ꯄꯥꯝꯗꯦꯕꯀꯣ ꯃꯦꯀꯞ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯩꯉꯣꯟꯗ ꯈꯔꯁꯨ ꯆꯥꯟꯅꯖꯗꯕ ꯑꯗꯨꯒ ꯁꯝꯃꯔ ꯑꯣꯏꯔꯗꯤ ꯑꯩ ꯅꯦꯕꯔ ꯌꯨꯁ ꯃꯦꯀꯞꯀꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯤꯔꯝ ꯑꯃꯒ ꯑꯗꯨꯝ ꯃꯊꯪꯗ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯝ ꯆꯥꯎꯔꯥꯛꯅꯀꯣ ꯑꯩ ꯃꯦꯀꯞ ꯍꯥꯞꯇꯦ ꯍꯥꯞꯄꯁꯨ ꯇꯜꯂꯦ ꯍꯥꯞꯄ ꯇꯜꯂꯦꯗꯤ ꯁꯥꯕꯅꯦ ꯍꯥꯞꯅꯤꯡꯗꯦꯕꯀோ ꯐꯣꯟꯁꯤꯁꯨ ꯁꯥꯕꯒꯤ ꯍꯨꯃꯥꯡ ꯑꯗꯨꯝ ꯇꯥꯔ ꯂꯩꯕꯒꯤ ꯑꯗꯒꯤ ꯌꯥꯝ ꯇꯣꯏꯅ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯊꯦꯡꯕꯒꯤ ꯅꯥꯇꯣꯟꯁꯦ ꯐꯨꯟꯕꯩ ꯇꯥꯏꯞ ꯇꯧ ꯂꯩꯌꯦꯕ ꯑꯩ ꯁꯥꯏꯗ ꯌꯥꯝ ꯁꯥꯡꯉꯦ ꯌꯦꯡꯉꯨ ꯃꯤꯠ ꯆꯪꯉꯦꯕ ꯁꯤ ꯀꯛꯊꯠꯂꯅꯤ and I never feel shy to show you guys without makeup the whole day I duty tꯧꯕꯗꯁꯨ ꯁꯨꯃꯥꯏꯅ ꯃꯦꯀꯞ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯩꯌꯦ ꯂꯤꯞꯁꯇꯤꯛ ꯄꯣꯛ ꯁꯪꯗꯕꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯤꯡꯉꯦ ꯔꯥꯁꯤꯗ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯃꯦꯀꯞ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯣꯏ ꯑꯩꯒꯤ ꯀꯩꯅꯣꯅꯒ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯎꯋꯦ ꯃꯦꯀꯞꯀ ꯇꯧꯔ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯌꯦ ꯃꯦꯀꯞ ꯌꯥꯎꯔꯒ ꯀꯥꯏꯅ ꯇꯧꯕ ꯄꯥꯏꯅ ꯁꯝꯃꯔꯗꯗꯤ ꯃꯦꯀꯞ ꯇꯧꯅꯤꯡꯗꯦ ꯀꯣ ꯑꯗꯨꯅ ꯑꯗꯨꯒ ꯃꯦꯀꯞ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯐꯤꯜ confident ꯑꯣꯏꯗꯕꯗꯣ ꯇꯧꯗꯦꯕ ꯑꯩꯉꯣꯟꯗ ꯑꯩ ꯈꯟꯗꯦ ꯃꯦꯀꯞ ꯌꯥꯎꯗꯦ ꯆꯣꯀꯦ I like it but at least skin care ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯟꯁꯦ ꯀꯦꯌꯔ ꯇꯧꯒꯗꯕꯅꯦ ꯀꯩꯒꯤꯅꯣꯗ ꯍꯌꯦꯡꯋꯥꯏ ꯑꯩꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯑꯣꯏ ꯂꯩꯅꯕ ꯑꯩꯒꯤ ꯍꯨꯃꯥꯡꯁꯤꯗꯤ ꯑꯩꯒ ꯆꯠꯅ ꯊꯥꯅ ꯌꯥꯔꯗꯤ ꯁꯥꯃꯔ ꯑꯣꯏꯔꯦꯀꯣ ꯑꯣꯀꯦ ꯐꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔꯒ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯦ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯑꯀꯟꯕ ꯑꯃꯨꯛ ꯁꯤꯜꯂꯛꯑꯦ ꯅꯨꯡꯉꯥꯏꯔꯦ ꯅꯣꯡꯉꯥꯟꯕ ꯃꯩ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯁꯤꯕ ꯇꯥꯔꯦ ꯉꯁꯤꯁꯨ ꯄꯦꯜꯂꯕꯅꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯔꯨꯝꯁꯨ ꯍꯣꯡꯕ ꯌꯥꯗꯒꯨꯝ ꯇꯧ ꯑꯁ ꯑꯦꯗꯚꯥꯟꯁ ꯄꯤꯁꯜꯂꯨꯕ ꯗꯤꯄꯣꯖꯤꯠ ꯇꯧꯁꯜꯂꯨꯕꯅꯤꯅ ꯍꯣꯡꯕ ꯌꯥꯗꯕꯒꯤ ꯕꯦꯔꯥꯅꯦ ꯕꯦꯛꯀꯞ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯩꯕ ꯇꯥꯔꯤꯕ ꯇꯧꯔꯤꯁꯤꯕ ꯑꯩꯗꯤ ꯀꯞꯅꯤꯡꯕꯅꯁꯨ ꯁꯤꯗꯣꯔꯦꯍꯦ ꯑꯁꯦꯡꯕ ꯄꯦꯜꯂꯦꯕ ꯍꯥꯏꯕ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯅꯤꯒ ꯇꯧꯔꯝꯃꯒ ꯁꯝ ꯀꯛꯄ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯄꯨꯜꯂꯛꯀꯦ ꯁꯝꯗꯣ ꯅꯥꯏ ꯃꯥꯜꯂꯦꯀꯣ ꯑꯩꯁꯦ ꯁꯝ ꯀꯛꯑꯦꯕꯀꯣ ꯅꯥꯏ ꯃꯥꯜꯂꯦꯀꯣ ꯕꯦꯜꯀꯅꯤꯗ ꯂꯩꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯁꯤ ꯑꯌꯨꯛ ꯐꯥꯎ ꯃꯩ ꯂꯥꯛꯑꯣꯏꯅ ꯄꯥꯎ ꯇꯥꯏꯌꯦ ꯑꯗꯣ ꯑꯁ ꯇꯨꯝꯃꯣꯏꯗꯣꯔꯤꯕ ꯀꯩꯅꯣ ꯇꯧꯗꯣꯔꯦ ꯑꯩꯁꯦ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ ꯑꯩꯁꯦ ꯑꯩꯅ ꯂꯩꯀꯥꯏ
ꯅꯥꯏꯁꯨ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯁꯤꯁꯤꯅ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣꯅꯤꯀꯣ ꯑꯩꯗꯤ ꯉꯁꯤ ꯃꯦꯀꯞ ꯇꯧꯔꯤꯅꯦꯕꯀꯣ ꯃꯦꯀꯞ ꯑꯩ ꯉꯁꯥꯏ ꯑꯩꯅ ꯁꯝ ꯀꯛꯀꯅꯤ ꯍꯥꯏꯕꯗꯣ ꯁꯝ ꯀꯛꯑꯦ ꯁꯥꯏ ꯀꯛꯑꯦ ꯁꯥꯏ ꯈꯔ ꯀꯛꯑꯦ ꯁꯤꯗꯩ ꯊꯥꯗꯕ ꯌꯥꯔꯦ ꯑꯗꯨꯗꯤ ꯈꯔ ꯑꯉꯥꯡ ꯃꯥꯜꯂꯗ꯭ꯔꯥ ꯁꯝꯒꯗꯤ ꯊꯥꯗꯣꯛꯑꯒ ꯇꯧꯔꯤꯁꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯁꯦ ꯀꯃꯥꯏꯅ ꯈꯥꯡꯒ ꯅꯝꯃꯤꯅꯣ ꯈꯪꯕ꯭ꯔꯥ ꯐꯤꯁꯦ ꯑꯩꯒꯤ ꯇꯤ ꯁꯔꯠꯀꯨꯝꯕꯁꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦꯗꯅꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯤꯒꯤ ꯑꯩꯅ ꯁꯤꯁꯦ ꯆꯣꯠꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ ꯇꯝꯄꯥꯛꯁꯤꯗ ꯈꯣꯡ ꯇꯝꯄꯥꯛꯁꯤꯗ ꯊꯝꯃꯒ ꯑꯗꯒꯤ ꯀꯨꯂꯔꯁꯤꯅ ꯁꯣꯝꯗꯒꯤ ꯃꯅꯤꯡꯗꯒꯤ ꯌꯩꯍꯜꯂꯒ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯍꯜꯂꯦꯗꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦꯕ ꯈꯨꯋꯥ ꯑꯃ ꯈꯥꯡꯒ ꯅꯝꯃꯤꯅꯦ ꯌꯥꯝ ꯁꯥꯏꯑꯦ ꯃꯦꯀꯞꯀ ꯇꯧꯔꯛꯏꯅꯦ ꯑꯩ ꯃꯦꯀꯞꯁꯦ ꯑꯩ ꯃꯦꯀꯞꯁꯦ ꯃꯥꯏꯗ ꯀꯩꯝ ꯇꯩꯗꯕꯤꯗꯅꯦ ꯑꯣꯡꯂꯤ ꯁꯤꯒꯤ ꯑꯥꯏꯂꯥꯏꯅꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯥꯁꯀꯥꯔꯥ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯈꯥꯗ ꯑꯩ ꯁꯤꯗꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯦ ꯑꯣꯟ ꯑꯩꯒꯤ ꯍꯩꯅꯖꯕꯤ ꯑꯩꯒꯤ ꯂꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯟ ꯋꯦ ꯑꯣꯐ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯍꯣꯏ ꯃꯦꯀꯞꯁꯤ ꯑꯥꯏ ꯃꯦꯀꯞ ꯐꯖꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯕꯤꯟꯗꯤꯁꯦ ꯈꯔ ꯆꯣꯛꯆꯩꯌꯦꯕ ꯑꯗꯨ ꯕꯤꯟꯗꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯈꯔ ꯊꯤꯟꯖꯜꯂꯦ ꯕꯤꯟꯗꯤꯁꯦ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯁꯦ ꯈꯔ ꯗꯥꯔꯛ ꯑꯣꯏꯕ ꯑꯃ ꯁꯪꯉꯦ ꯑꯗꯨꯒ ꯗꯥꯔꯛ ꯑꯣꯏꯕꯁꯦ ꯁꯪꯉꯦ ꯑꯗꯣ ꯑꯩꯗꯤ ꯗꯥꯔꯛ ꯑꯣꯏꯕ ꯁꯪꯕꯁꯦ ꯈꯤꯇꯪ ꯀꯨꯆꯨꯁꯦ ꯈꯤꯇꯪ ꯉꯧꯊꯣꯛꯄꯩ ꯇꯥꯏꯞ ꯇꯧꯋꯦ ꯍꯧꯖꯤꯛꯇꯤ ꯁꯝꯃꯔ ꯑꯣꯏꯕꯅꯤꯅ ꯁꯟ ꯕꯔꯟ ꯌꯥꯝ ꯇꯧꯋꯦ ꯑꯗꯒꯤ ꯈꯨꯗꯥꯡꯒꯁꯦ ꯌꯥꯝ ꯃꯨꯏꯌꯦ ꯑꯗꯒꯤ ꯁꯤꯡꯂꯤꯒꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯈꯨꯠꯀ ꯃꯥꯜꯂꯦ ꯁꯥꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯊꯣꯛꯎꯔꯅꯤ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯅꯨꯡꯗꯥꯡ ꯑꯩ ꯇꯨꯝꯃꯝꯗꯥꯏꯗꯗꯤ ꯑꯩ ꯑꯣꯜꯋꯦꯁ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯋꯦꯕꯀꯣ ꯃꯦꯀꯞ ꯏꯁ ꯅꯣꯠ ꯏꯝꯄꯣꯔꯇꯦꯟ ꯐꯣꯔ ꯃꯤ ꯕꯠ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯏꯁ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇ꯭ꯔꯥ ꯑꯩ ꯁꯛꯁꯦ ꯈꯦꯠꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯥꯏ ꯊꯥꯗꯕꯒ ꯁꯨꯃꯥꯏꯅ ꯁꯥꯏ ꯊꯥꯗꯗꯕꯒ ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯊꯥꯗꯗꯕꯒ ꯁꯛꯁꯦ ꯈꯦꯠꯅꯕ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯥꯜꯂꯦ ꯏꯃꯥꯟꯅꯕꯤꯅꯁꯨ ꯉꯁꯤ ꯑꯩ ꯁꯛ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯦ ꯅꯍꯥꯟꯒꯤ ꯑꯩꯁꯦ ꯁꯥꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯗꯨꯒ ꯁꯥꯏ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒ ꯉꯁꯤꯗꯣ ꯊꯥꯗꯔꯒ ꯆꯠꯄꯗꯨꯗ ꯏꯃꯥꯟꯅꯕꯤꯅ ꯀꯩꯅꯣ ꯑꯍꯟ ꯌꯥꯝ ꯃꯥꯟꯁꯤꯜꯂꯝꯃꯤ ꯈꯔ ꯈꯦꯠꯅꯕ ꯃꯥꯜꯂꯦꯀꯣ ꯂꯥꯏꯛ ꯂꯨꯛꯁ ꯕꯣ ꯗꯤꯐ꯭ꯔꯦꯟट